cham yang kei. Siloi na cham yang kei ni ai. Ni pa cham yang kei hai ba ko. Ni ma sun tra. Namsan karo. Kana re. Hello everyone, मैं अपने मगी चैनल दे तरह नौकरी अदो अखोई हौजिक अयुंगन तानी कोई बगी थुगले ngasi di Sunday ni na Kolkata da koi ba chatoi ni hौजिक nungthi ka mangi ba ko sorok se ado अखोई train da tong ga chatoi ni local train da ado train tong bagi video ma tek tudi hap tre bus ta tong e adum yam lak bagi di Kolkata yo boi di yam nungai bado aduga local train tong bagi ni yam nungai to bado ado oe sarak ga khoi macha su sangom lam na ina pithak pire aduga khoi hoji yo dore moi gi mo phom do yo re kai aduga siga chana ba thak na ba su acha hum kaun se jagah आ रहे khoi na hoji cha di face science city hoji mafam je smile na chang doi ma le पा इसिंग से उन्हें मो कहीं नो जाओ तो भी तो तारे इसी से उन्हें तो पहले देखा ही क्या अंदर से मोटर लगा हुआ इसके ये पानी ना ऊपर जा रहा है इधर से आ रहा है ऊपर से हां प्रेशर से मनुम से जी इन वे kan चंग दा ट्रांसपेरेंट वे बा पाइप तो यावे बको तु वीडियो कैमरा दा मुन ने येंगो खंग मंगम बने अदो मनुंग दा हापगा माई इसिंग से मथक थाक लगा दुम मथक इसिंग तारे ने बा ट्रांसपेरेंट पाइप वे बिजना उबा पंगरी ने बको कोइना फोटो काटना चली से कोई चत्तोय नि होजि ngaak लेरगा इ चनिंग गना लोरे सिदा लेरे कोइना बगी मफम सिंग दो कोई गी हिंजांग द मेनू तम बदमाइना फजना तना मे पैसा गा कोना ना करम मफम द करम बचतोय नाइना लापना लाकपनी ना चनिंग बदी लोइननी अदो कोई होजि पैसा मसिंग कना थिननी लोइ पनमक चलदी मी अमदा 300 रुपीस लौनी हाय अदुदि कोई 300 रुपीस अमम मम तर खाइगनारे अदुगो मी खुजाम से जेंगो खुतिन से येंगो हाबा लाइन से लेपसे खुजाम लौरे बको अदो मनुंग द चंग होरेनी Pachahung ki ticket to kak pane bako ado khngde bako sit to aduna akoi hojik 65 rupees ki duni ka ise ado ei cha thoi se keno lok thu pi ebo duga ma pa ha dinosaur a chow bo ma lai re mai makhan manung de chang do bo ma le ne oh wow manung de su kai nom lai bo ma le ek jagah ti ho Santalan ba na? Sige manung se moi ban taram ba ka. Silang ka dali mo de la ba janga. Ya magi makhan manung de thulak toy nei. Sama Nata ha? Sama ya singin la ka mo sa ko mali ko kasi अरे सीधा में कौन से नहीं देखिए ना लगे ना वो चालू की इसे जो वो चालू परो हौजिक पाई गरे हौजिक कीबा फरे सीधा मु पाई गरे मा से कहीं ना मनु मनु ने चंगबा फंगरे बको तुनन मपान दे खरे लिथोरक पर सिंगते पा चकला मना लोरे बो मैम नो चा बगान दमाइना याम फजना खोगी गोल दो दमाइना सेमी बको सेंगा तो बिनु ने अदुमयाम अखोसी डायनामिशन होल लाइन इबा मफम सिगा चंगेना तोइनी अदुगा सिमी खुतिन सिनाने मखोन से मत ngang बताद्रे अदुना आइना म्यामना मखोन यामना थोकपदो नुंगार राय नाइना मुथलेबको अदुगा सिगस काइना उलिसना मी याम साथिना तिल्ली करी मफम नो आइना चंगना हिंगरगा कुहाव इलेरमे अदुगा ए फाफाक नो थोकलेबको दे दिदि सिना हंगिबा कइनो आइना बा कुहानी सिदिएना सिगा लेइ होइ खंगदबैना मी खुतिन जिंगो मी खुजाम जिगा आइना चंगगा यिंगुबने अदो युमदा कुहाव फंगदब दमाइना खोसे कुहा जिंगबा लाइनी अदुगा मतंग लक याम इंटरेस्टिंग होबा पार्ट यावबने बको हाइदि यंगो सिगा उर लेना लेरिबो पोचे खंगबा मसा मतन त उंग लेदुगा एना मयाम बनमक चंगगा मुखुत मेनेना आइसु मुखुत तक मेट बनेबा अदुगा माइ मेदिसे लौरीदा लौदरे करिम खंगदे मेलगा दुम लेइदना ले अदुगा ngai hak lerga mai sabase lep khre अदुगा एना मोम को मु सुइसे नमे नमसु कइम साबिरक्तरे दुम lep khre करि द सोइना तोइनो कमाइ तोइनो खंगदे बाको दुम मयाम ने ना दुम मेलमिनेसु अदुगा सिदे लेरिसिना बटरफ्लाई की
ꯌꯨꯝꯅꯤꯕꯀꯣ ꯈꯨꯐꯖꯕꯅꯤ ꯃꯅꯨꯡꯗꯅꯦ ꯑꯩꯗꯤ ꯈꯜꯂꯤꯕ ꯑꯍꯥꯟꯕꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜꯒꯤ ꯀꯩꯅꯣ ꯂꯩ ꯑꯣꯏ ꯃꯥꯅꯦꯅ ꯅꯠꯇꯦ ꯄꯨꯔꯥ ꯑꯁꯦꯡꯕꯤꯗꯨꯅꯤꯕꯀꯣ ꯃꯅꯨꯡꯗꯒ ꯆꯠꯂꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯖꯪꯒꯜꯒꯤ ꯃꯍꯥꯔꯥꯅꯤꯗ ꯑꯗꯨꯃꯥꯏꯅꯒ ꯇꯧꯅꯤ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯅ ꯁꯥꯅ ꯊꯝꯃꯤ ꯌꯦꯡꯉꯣ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯂꯣꯏꯅ ꯁꯤ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯏ ꯃꯥꯅ ꯈꯜꯂꯨꯏ ꯁꯤ ꯂꯣꯏꯅ ꯅꯦꯆꯔꯦꯜꯅꯤꯕꯀꯣ ꯊꯥꯔꯤꯁꯤꯡꯁꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯄꯨꯔꯥ ꯖꯨꯝꯒ ꯑꯣꯏꯅ ꯁꯥꯕꯤꯗꯅꯅꯦ ꯈꯨꯅꯨꯡꯁꯤ ꯑꯃ ꯑꯗꯨꯒ ꯃꯣꯏꯁꯤꯒ ꯆꯥꯛ ꯆꯥꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯦꯠꯇ ꯊꯝꯃꯦꯕꯀꯣ ꯁꯥꯏꯗ ꯑꯗꯨꯒ ꯕꯇꯔꯐ꯭ꯂꯥꯏꯁꯤꯡꯗꯨꯅ ꯂꯥꯛꯑꯒ ꯇꯣꯡꯉꯒꯅꯦ ꯃꯍꯤꯗꯣ ꯊꯛꯏꯕ ꯃꯣꯏ ꯆꯥꯛꯀ ꯀꯩꯀ ꯊꯝ ꯍꯥꯏꯗꯤ ꯍꯤꯗꯥꯛ ꯊꯝꯕ ꯃꯥꯜꯂꯦ ꯑꯗꯨꯗꯣ ꯚꯤꯗꯤꯑꯣꯗ ꯑꯗꯨꯒꯤ ꯄꯥꯔꯠꯇꯣ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒꯅ ꯂꯩꯁꯤꯅ ꯂꯥꯏꯠꯁꯦ ꯃꯦꯠꯂꯀꯥꯟꯗ ꯁꯤꯒꯤ ꯂꯥꯏꯠꯁꯦ ꯃꯨꯠꯂꯤꯕ ꯃꯤ ꯈ꯭ꯋꯥꯏꯅ ꯁ꯭ꯋꯤꯁ ꯃꯦꯠꯂꯒ ꯂꯥꯏꯠ ꯉꯥꯜꯂꯤꯁꯤꯒꯅ ꯁ꯭ꯋꯤꯁ ꯃꯦꯠꯂꯒ ꯂꯥꯏꯠꯁꯦ ꯃꯨꯠꯂꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯏꯆꯥꯅꯨꯄꯤꯗꯁꯨ ꯃꯦꯠꯍꯟꯅ ꯌꯦꯡꯉꯦ ꯑꯩꯈꯣꯏ ꯃꯆꯥꯁꯨ ꯍꯔꯥꯎꯔꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯣꯛꯂꯦ 300 ꯔꯨꯄꯤꯁꯀꯤ ꯇꯤꯀꯦꯠꯇꯣ ꯑꯩꯈꯣꯏꯗꯤ ꯐꯪꯍꯧꯗ꯭ꯔꯦ ꯃꯤ ꯈ꯭ꯋꯥꯏꯗꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯀꯛꯅꯩ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯤना ꯗꯥꯏꯔꯦꯛ ꯆꯠꯂꯨꯔꯦꯕꯀꯣ ꯃꯌꯥꯝꯁꯨ ꯐꯥꯁꯇ ꯆꯠꯄ ꯇꯥꯔꯒꯗꯤ ꯍꯥꯟꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯇꯤꯀꯦꯠ ꯀꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯣꯏꯔꯤꯁꯤ 65 ꯔꯨꯄꯤꯁꯀꯤꯅꯤ ꯁꯤꯒꯤ ꯁ꯭ꯇꯣꯔꯁꯤꯒ ꯐꯖ ꯐꯖꯕ ꯄꯣꯠ ꯐꯪꯉꯦ ꯅꯨꯄꯤꯗꯨꯅ ꯃꯤꯆꯤꯅꯤ ꯃꯤꯅꯥꯅꯦ ꯇꯧꯕꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯃꯨꯠꯊꯠꯂꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒꯅ ꯑꯍꯟ ꯃꯌꯥꯝ ꯑꯃ ꯑꯣꯝꯖꯟꯅ ꯖꯦꯡ ꯂꯩꯔꯝꯃꯤ ꯃꯩꯈꯨ ꯊꯣꯛꯄꯁꯤꯒ ꯑꯩꯁꯨ ꯆꯪꯉꯒ ꯚꯤꯗꯤꯑꯣ ꯅꯝꯖꯜꯂꯦ ꯀꯩꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯑꯃꯨꯛ ꯁꯪꯒꯣꯝ ꯂꯥꯝꯗꯅ ꯃꯣꯏ ꯃꯄꯥꯅ ꯄꯤꯊꯛꯈ꯭ꯔꯦ ꯃꯥ ꯍꯛꯄꯩꯅ ꯑꯩ ꯄꯝꯕ ꯉꯝꯗꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯉꯥꯏꯍꯥꯛ ꯄꯝꯃꯤ ꯃꯄꯥꯅ ꯉꯥꯏꯍꯥꯛ ꯄꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯆꯠꯂꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯤꯐꯇ ꯇꯧꯔꯒ ꯈ꯭ꯋꯥꯏ ꯐꯣꯔꯠ ꯐ꯭ꯂꯣꯔ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯀꯥꯔꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯃꯆꯥꯏ ꯄꯄꯥꯗ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯕꯤꯔꯛꯑꯣ ꯑꯩꯅ ꯅꯝꯕꯗꯣ ꯐꯖꯗꯦ ꯈꯤꯇꯪ ꯑꯩ ꯃꯅꯤꯡꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯆꯥ ꯕꯦꯛꯇ ꯍꯥꯞꯆꯜꯂꯒ ꯃꯥꯅ ꯃꯅꯤꯡꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯂꯥꯛꯏꯅꯤ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤꯒ ꯀꯔꯤ ꯍꯥꯏꯔꯤꯕ ꯀꯔꯤ ꯇꯥꯛꯏꯕ ꯀꯩꯁꯨꯝ ꯈꯪꯗꯦ ꯃꯈꯣꯟ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯃꯤ ꯈꯨꯠꯇꯤꯟ ꯑꯃ ꯈꯨꯂꯥꯡ ꯑꯃ ꯌꯦꯡꯉꯨꯁꯤꯒ ꯐꯅꯤ ꯐꯦꯁ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯁꯦꯡꯉꯒꯅꯦ ꯀꯣꯛ ꯉꯥꯎꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯁꯤꯒꯤꯁꯤꯒ ꯑꯩꯅ ꯁꯤꯒ ꯂꯩꯕ ꯃꯁꯝꯁꯦ ꯆꯤꯡꯉꯨꯔꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯅꯨꯄꯥꯁꯤꯅ ꯅꯣꯛꯂꯛꯏꯕ ꯑꯩꯁꯨ ꯏꯀꯥꯏꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯦꯞꯅꯣꯇꯥꯏꯁ ꯍꯥꯏꯗ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯁꯤꯒꯤ ꯇꯨꯄꯤ ꯎꯞꯄ ꯅꯨꯄꯥꯁꯤꯅ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯀꯣꯛꯀ ꯎꯔꯨ ꯂꯩꯅ ꯂꯩꯍꯧꯔꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛꯇꯣ ꯌꯥꯝꯅ ꯍꯩꯕꯅꯤꯅ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯦ ꯀꯔꯤꯝ ꯈꯪꯗꯕꯤꯗꯗꯤ ꯌꯦꯡꯕ ꯂꯥꯛꯏꯁꯦ ꯁꯤꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯡꯖꯦꯟꯗꯒꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏꯒꯁꯦ ꯇꯔꯥ ꯑꯗꯒꯤ ꯆꯥꯝꯒ ꯇꯧꯅ ꯊꯣꯛꯄꯤꯗꯣ ꯑꯗꯨꯗꯨꯅꯤ ꯊꯣꯛꯏꯁꯦ ꯁꯤꯒꯩꯁꯤꯒ ꯀꯔꯤ ꯏꯟꯇꯔꯦꯁꯇꯤꯡ ꯄꯥꯔꯠ ꯂꯩꯒꯦ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯩꯁꯨ ꯑꯗꯨꯝ ꯅꯣꯛꯑꯦ ꯑꯗꯨꯒ ꯂꯥꯛꯑꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯂꯩꯔꯝꯃꯤꯕꯀꯣ ꯐꯟ ꯃꯤꯔꯔꯁꯦ ꯁꯤꯒꯩꯁꯤꯒ ꯑꯩꯒꯤ ꯃꯁꯥꯁꯦ ꯑꯃꯨꯛꯅ ꯃꯁꯛ ꯈꯪꯅꯧ ꯅꯣꯏꯊꯣꯛꯑꯦ ꯑꯃꯨꯛꯅ ꯈꯪꯄꯥ ꯄꯥꯁꯜꯂꯦ ꯑꯃꯨꯛꯅ ꯈꯪꯅꯦꯝ ꯅꯦꯝꯖꯜꯂꯦ ꯑꯗꯨꯁꯤꯡꯗꯣ ꯑꯩꯅ ꯀꯟꯅ ꯌꯦꯡꯉꯤꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯀꯥꯞꯄꯛꯑꯣ ꯍꯥꯏꯅ ꯑꯗꯩꯗꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯕ ꯗꯤꯗꯤꯗꯨ ꯃꯣꯏ ꯕꯌꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯔꯤꯅꯦꯕ ꯐꯣꯇꯣ ꯀꯥꯞꯄꯤꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯆꯪꯉꯒ ꯑꯩꯁꯨ ꯄꯣꯁꯀ ꯇꯧꯁꯜꯂꯦ ꯑꯗꯨꯒ ꯏꯃꯥꯅ ꯐꯣꯇꯣ ꯀꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯍꯔꯥꯎꯔꯦ ꯑꯩꯈꯣꯏ ꯕꯥꯅꯤꯃꯛ ꯑꯗꯨꯒ ꯅꯣꯛꯑꯒ ꯑꯗꯨꯒꯤ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯆꯤꯡꯉꯨ ꯑꯩꯒꯤꯁꯦ ꯍꯝꯇꯤ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯃꯀꯣꯛꯅ ꯆꯥꯎꯔꯒ ꯃꯈꯣꯡꯅ ꯄꯤꯛꯄꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯅꯤ ꯑꯃꯨꯛ ꯌꯦꯡꯉ ꯃꯣꯏ ꯁꯥꯏꯁꯦ ꯀꯟꯅ ꯐꯣꯇꯣ ꯀꯥꯞꯄ ꯀꯟꯈ꯭ꯔꯖꯥꯠꯅꯤ ꯃꯥꯏ ꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯄꯤꯂꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯅ ꯉꯥꯄꯥꯏ ꯉꯥꯆꯤꯛ ꯉꯀ꯭ꯔꯥ ꯀꯟꯗꯂꯥ ꯑꯗꯨꯒꯨꯝꯕ ꯉꯥ ꯅꯠꯇꯅꯤ ꯑꯗꯨꯗꯤ ꯑꯩ ꯀꯥꯞꯄꯛꯇ꯭ꯔꯦꯕꯀꯣ ꯑꯩ ꯊꯣꯛꯑꯒꯦ ꯌꯦꯡꯕ ꯂꯣꯏꯔꯦꯅ ꯍꯥꯏꯅꯤ इधर आ जाओ ना साइड में मैं तो ये बोल रहा थोड़ा आगे चल नंग चक लाम दे बा हिते के सुन चा नंग चक चारे ब्रा चारे एरा ꯑꯩꯒꯤ ꯊꯅꯝꯕꯗꯣ ꯑꯩ ꯆꯥꯛꯈꯣꯝ ꯈꯛ ꯒꯤꯠ ꯅꯝꯖꯜ ꯂꯩ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯤꯅꯤ ꯆꯥꯛ ꯂꯥꯝꯃꯝꯗꯣꯏꯁꯦ ꯃꯥ ꯇꯟꯗꯨ ꯂꯣꯏ ꯆꯥꯈ꯭ꯔꯕ ꯃꯥꯅ ꯆꯥꯛ ꯂꯥꯝꯃꯦꯅꯦ ꯃꯥꯁꯨ ꯅꯠꯇ꯭ꯔꯥ ꯅꯝꯖꯟꯈ꯭ꯔꯒ ꯑꯗꯨꯒ ꯃꯥꯁꯨ मैंने ना इसको वो दिया था रोटी मनुंगदा तो ठीक सब कुछ खा लिया इन्होंने देखो हaiye माना दिया कई ꯆꯥꯛꯈꯨꯁꯥꯃ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯒꯤ ꯑꯃꯨꯛ ꯆꯪꯉꯦ ꯍꯣꯇꯦꯜ ꯑꯃꯗ ꯑꯗꯨꯒ ꯍꯣꯇꯦꯜꯁꯤꯒꯤ ꯃꯤ ꯈꯨꯊꯤꯟꯁꯦ ꯌꯦꯡꯉꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯇꯧꯈ꯭ರೆ ꯑꯩꯗꯤ ꯀꯩꯅꯣ ꯌꯦꯔꯨꯝ ꯊꯣꯡꯕ ꯇꯧꯋꯦ ꯃꯣꯏ ꯑꯇꯩꯒꯤꯅ ꯑꯩꯈꯣꯏ ꯁꯥꯏꯒꯤꯅ ꯉꯥ ꯊꯣꯡꯕ ꯑꯗꯒꯤꯗꯤ ꯃꯣꯏ ꯖꯦꯟ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯑꯣꯔꯗꯔ ꯇꯧꯅ ꯆꯥꯅꯔꯦ ꯑꯩꯗꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯅꯤ ꯍꯥꯏꯅ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯔꯦ ꯑꯗꯨ ꯌꯥꯝꯅꯁꯨ ꯍꯥꯎꯈ꯭ꯔꯦ ꯃꯣꯏꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡꯗꯨꯁꯨ ꯃꯃꯜꯗꯤ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯇꯥꯡꯉꯝꯃꯤ ꯀꯣꯜꯀꯇꯥꯅꯤ ꯀꯥꯏꯅ ꯀꯩꯁꯨꯝ ꯍꯣꯡꯗꯦꯕꯣ ꯈꯨꯇꯥꯡ ꯑꯃꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏ ꯕꯖꯥꯔ ꯑꯃꯗ ꯆꯪꯉꯦꯕꯀꯣ ꯍꯧꯖꯤꯛ ꯀꯣꯜꯀꯇꯥꯒꯤ ꯑꯍꯣꯡꯕ ꯃꯥꯔꯀꯦꯠ ꯑꯝꯇ ꯌꯦꯡꯒꯦ ꯚꯤꯗꯤꯑꯣꯗꯗꯤ ꯃꯌꯥꯝ ꯎꯏꯌꯦꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯤꯕ ꯆꯪꯉꯛꯏꯅꯤ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯤꯕ ꯐꯨꯔꯤꯠꯁꯤꯡꯁꯦ ꯂꯨꯄꯥ 200ꯅꯤꯕꯀꯣ ꯁꯤꯁꯦ ꯍꯨꯗꯤ ꯅꯠꯇꯅꯤ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯤꯕ ꯁꯨꯁꯤꯡꯁꯦ ꯌꯦꯡꯉꯣ ꯁꯤꯅ 150 ꯔꯨꯄꯤꯁ ꯍꯥꯏ
भाई कितना ये 150 150 तो ज़्यादा है 150 है देखो याद से तुम भंगी देना हाँ तो चप्पल नीचे चाम यांखई सिलोई ना चाम यांखई नहीं आए ये चाम यांखई खंगुप में आम से चाम यांखई नहीं है मैं आम से भैया 200 का है 150 का भी है 250 का भी है अदुम याम ऐदी ममन से होंगिरा तांगिरा करिम खंगदेबको पोचेंगे से ऐसिगैसिगा दबा मचा मचा से जेंगिनी सिगैसिगा लुपा कुंथ्रा लुपा यांखै दुमाइना हाय अदुगा सिगी ब्रशना लुपा 30 हाय दुम अखोइना लौनबा नॉर्मल ममन दुगा दुम मानै हाय तारे अदो अते दुम चतना ममन से हंगिनी सिगैसिगा आइना अखोइ मचागी फ्रॉक लौरेबको फ्रॉक दुम जुम दलिना नबगी अमदे 60 रुपीस पीना हमने कहीं हाय बको दुगा सिगैसिगा आइना ब्लाउज खल्ले अदुगा सी ब्लाउज सिदी 250 हायरई अदो ममनदो यामना कशु खेना दे दुना आई दुम जेंगमगा दुम थम्मे देखो ब्लाउज लेना आपने नहीं देख रहे थे ना कहीं आ गया काम फजाइनो जोंगने वाओ मनम खुनुम शिमा ड्रेसिंग पार्ट है सिगी मोई टेक्सिंग ऐसे येलो कलर लोय ओबने ने फुदा अय होजि युम यरे ट्रेन चलुबगे मकोक सुंगावना ओनिंग जु तयबका अदो खोय मचा तो जु लागा तुमन गरे ngसी वीडियो से स्वाइस कलेक्शन जागे मैम नगी वीडियो सिंग बतन ngai बिरगदी लाइक शेयर सब्सक्राइब कमेंट तो कॉपी करना बाय बाय